mayam akoina hujik leijariba mafam asi awang bio sidani drug addict oiba mayam amasu leiri masida akogi hujik mayam painariba COVID-19 ja masigi awareness amata leitaba haita ado akoi satliba akoi team gi maikei dagi kadigumba khara akogi mask kumba firam nanaba khanari loina moisu miyebane haitare moidu sang oi hainingai leite moina changba matamda mi amada ung sandu oi hainingai leite haitare ado mayam sum yengi adu sigi mask se yumda ni hore ada traga sada sum leibedadi ukta jaiba ni tinda kada siro sima Payaman Cheitheng mathakne mayam akoi ngasi chapuna sa thonga lairami imaje ko aduga mayam hujik thangai sengna phanayamna leitare lairare hayaga so hayeng chana ba chim phau di leiramani leitra gusu laingak na ngasi yele haitare adugu laibak thibadi imagi hayeng chana ba sing leite mayam Fanayamna leitragasu fanayamna sen paidragasu akoi ngasi sarkarna chengkiji ani ahum deju yeli haitare ado aina ngasi akoi unajari imaje masidi asi no mang khitangine chaluk ama khatang leiramba haitare aduga mahayengi chengdi leite haitare virus na raga sibabudi sadana sibadini hena mayam waba mayam gi minusi mayam ama ngai raga lehori ya akoi music leijina lampel sana kaithen masidasu akoi disable oiba angang ama mayum leitraba masidasu akoi karigum khara pijaram gena huji sille ado angang oibanena koi video makti uchaningdre masijege loina mamang thagat segiba video da koi pangsina koi tawjariba thabak thromje nungsibibadagi akoi paisa mateng pangjage Google Pay da paisa hapsa ke haiba chingba mayam ama haibiri akoi oina di yam laibak fabani adu leiba sinba thungna khoine tawbu ngamjadi angamba akoi Cheitheng ketel singda masigi akoi bijide kitang tawjabani adu mayamna paisa angamba mateng pangpi ge haibado anak kuda leiba club sangstan singdo ina pangjan biraga akoina yobungam daba mafam singdo madudo ina mayam haibidi ngasi wari buse mayam akoina uchari ba khara khaktane masigi marum da su mayam ama leiri habase mayam thamjagi nala yengdi buse singyan thene mayam akoina ngasi tawjari video ina thagatrasu yabane adubu akoina ngasi tawjari ba kharasina mayam da utlaga di aikoi sigumba mayam amasu tongan mafam da su mayam ama leiri haba bisan ningbagi wakhalon da tawjabani loina akoi masida akoi politics organization karigumba mari amta mari len te voluntary hoina akoi angamba khara haga nazaraga mayam gi tamta tawba yadi haba wakhalon tawjabani akoi jisingje mai Cheitheng yore 이거 상관이 뭐 문 갈아보려 하면 뭐 어디가 무슨 혼나 한다 우리네 내가 그랬지 봐 야 누가 저러자 leijai mafam sina Pairamban Cheitheng sidasu akoi ima ama leirami aina hujik leiba mafam sina awang bio sida masida akogi tongan ba akogi mayum hajandaba akogi isan
ꯑꯗꯨꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯆꯥꯅꯤꯡꯕ ꯐꯥꯎꯔꯤ ꯊꯛꯅꯤꯡꯕ ꯐꯥꯎꯔꯤ ꯑꯗꯨ ꯗꯨꯀꯥꯟ ꯍꯥꯡꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯗꯕ ꯊꯛꯇꯕ ꯅꯨꯃꯤꯠ ꯌꯥꯝꯃꯛꯑꯦ ꯕꯤꯁꯀꯨꯠ ꯆꯥꯔꯒ ꯂꯦꯟꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯍꯥꯏꯕꯁꯦ ꯍꯣꯇꯦꯜ ꯕꯟ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯍꯣꯇꯦꯜꯁꯦ ꯊꯣꯡꯁꯨ ꯍꯥꯡꯕꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯕꯤꯁꯀꯨꯠ ꯆꯥꯔ ꯂꯩ